Tampakki district marida matam kaktaba curfew thamjinkhre. Ngarang numidang Thobal district ki Lilong police station ki manung channa Lilong Chingjau da sakhang da bamiyoi singna nongmai kapsin duna miyoi medisi kiba miyoi tara marina asogapan nang kiba thogdok adu thokraba matungda makha tana pamdaba thogdok thoktanaba section thorang ki thabak lokhatpagi manung channa Manipur ki Tampakki district marida mari leinaba district magistrate singna matam kaktana curfew thamjinkhre. Matam kaktana curfew thamjinkhre district sing adudi Imphal West, Imphal East, Thobal amadi Bishnupur district ni. Mari Lainaba district Mari asigi district magistrate sing asina thokiba curfew asida palibadi curfew da essential service sing haibadi health FSED municipal gi official sing staff sing power MSPCL MSPDCL petrol pump sing court sing flight passenger sing amadi media person sing di curfew gi athingba asida konsiloi hairi.